हंतकी दिल्ली की खोंजेद असिदा सेंटर की लुचिंग सिंहना मखोइग उनबगी अपॉइंटमेंट पिरक्तब तारगदी बीजेपी की एमएलए अमा ओइन लेरुबगी करी कानगने अखोई फम थादोकप ताबनी हाइना एमएलए टी.एच. श्याम कुमार ना फोंदोक्रे था असिगी अनिदा मखान अमदी लेखान पोक्पिगा लोनबा मफम अमदा कमगिनलांग चोंगलोई कौबा म्यूई अमा अरामबाई टेंगोल म्यूई सिंगना फूकी हाइना कुकी स्टूडेंट्स ऑर्गेनाइजेशन अमराल सिखिब अदु युमफम याउदबा अरांगबा वाफमनि हाइना अरामबाई टेंगोल ने सेंदोरकली अमदी हुंफुतरा माधोई सुबा वाइल्ड लाइफ वीक की थोरम नसिसु मखाताना तोंगान तोंगान बा डिस्ट्रिक्ट सिंगदा पाकसना पांगथोकनख्रे खुरुमजरी ISCOM न्यूज बिदिंग ताबिरी बख्वाई पुमनमक पुतराम नोकजरी हौजिक पाव संदोन पिजरी करिगुम्बा हंदकी दिल्ली खोंजेदा सिदा सेंट्रल लीडर्स सिंगना उननबगी अपॉइंटमेंट पिरक्तब तारबदी बीजेपी की एमएलए अमु ओइन लेरुबगी करी कानगने फम थादोकपा हाइबदी रिजाइन तौबा मसाना ताबनी हाइना अंड्रो असेंबली कॉन्स्टिट्युएंसी की एमएलए टी.एच. श्याम कुमार ना हाइक्रे ngasi imphal international airport ta delhi chatnabagi damak thunglakhiba MLA टी.एच. श्याम कुमार ना ISCOM news की माइकैदगी President's rule hek thamlakkibadagi MLA kaya ama ngaihak leitana Delhi-da Central Leaders sing unabani haina chatli Popular Government amadi semlakpa ngamdana hojik fawba leire handaki Delhi-da MLA mayam ama changsiliba asi Central Leaders sing appointment phangba leirabra matau karamna unagadawri bano hain hangki masigi pawkhumda Center da BJP gi lengak chawna leire makhoina aikhoigi mapi mapa singni अखोई की मपी मपा ओरिबा सिंबु उनदब यारोई उनब यारक्ट्रगना अखोई मसाना रिजाइन तोब ताबनी हाइना MLA टी.एच. श्याम कुमार ना पाखुम पिरमलगा नुमिदिंग मतुंग पुंग तरानी थोई मिनिट निफु मंगागे दिल्ली की दमक पाइखिगदबा इंडिगो फ्लाइट ता इम्फाल थादोकी MLA टी.एच. श्याम कुमार खक्तनतना हाइरिबा फ्लाइट अदुमक्तदा सिंगजमई असेंबली कॉन्स्टिट्युएंसी की MLA युमनाम खेमचान लोइनना वाबगाई असेंबली कॉन्स्टिट्युएंसी की MLA उसम देवेंसु दिल्ली दा चंख्रे नाकलम रोमदा ngasi numitang wairam pung manga makhai tarakpa matamda Manipur Legislative Assembly की स्पीकर ओइन लेरिबा MLA टी.एच. सत्यव्रत गलोइनना गोविंदास कोंथौजाम KH इबोमसा MLA Saik Nurul Hassan amade Sapam Kunjukeshor अतोपा मिंग के बसु एयर इंडिया एक्सप्रेस की फ्लाइट दा दिल्ली दा पाइसन क्रे ngarang na hanagi Chief Minister oiramba MLA N Biren MLA Dr. Sapam Ranjan Haikam Dingo amadi MLA L Susil Drosu Delhi da thungkrabane Menurut saya, kemian kita sakam perlu nama apa? Kebisa itu nama mesin soleh. Ada ni lagi bahagian tinggi segala yang sadi, no sedana kerja tentang ini kerja tentang ini sim. Tadi sini itu kerja sim kerja tentang apa? Mesin soleh. Pergi India sih seperti itu kerja. Ada niam kita sih hak kerja ada. Jika MLA niam dia pergi Delhi itu sangat kan. Ini Pom si pom si pom tu bila mana tu ni nanti betul. Ini dah pom tobu ya ada ni. Upaya itu. Baik, atau pamili bukan. Kenapa sih marwai nama yang nanti hubungannya berapa Prime Minister, ada di Amit Shah, Home Minister Amit Shah, BJP Presiden, National President. Mayamam tu nabi ni na tabi. Atau mungkin dia appointment pun bakal pam tu lagi. Kamai ni pun lau bakal tadi. Kamai ni pun ada digendori yang tadi guna. Kali kamai na dua dah wafat digit pun digendori na. Jadi dia mana ini design mana tu mana apa ni mungkin nak mungkin parti ni saya parti itu dengan air. Memang tu apa apa memang 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 tu ni lain orang mana tu mak ni contoh dia tu nanti semua yang apa ni leader sih apa itu guna apa ya ada ni guna apa ya ada ni. BJP MLA ni dia asal itu. Atau mungkin udah bersih tidak terjadi tamu atau korban. Ya ada apa dia tu dah sulit. थासकी तांग अनिगे निमिदांग अथेंगबदा मखान अमदे लेखान पोकपी गलोनबम अफम अमदा कमगिनलाल चोंगलोई कौबा म्योई अमा अरामबाई टेंगोल की म्योई सिंगना तमथीना फुकी हाइना कुकी स्टूडेंट्स ऑर्गेनाइजेशन केस ओना थासकी तांग मरी थादोरकी बचेरोल अमदा फोंदोरकी दु युमफम यावदबा अरानबा वाफन नि हाइना
Arambai Tengolgi General Headquarter dagi thadorpa cherol amada phongdorakli hairiba thodogasi Arambai Tengolga mari leinade Keso na sirak liba maralasi Arambai Tengolgi mingchatti na ba atamna na hotnerakpane thodogasi matangda achumba puthok ninglabadi aingi matung inna kanglon chumna thidokpana achumba khongthang oigani haire Humputara Mathai Suba Wildlife Week Celebration Lisingani Kunmangai gi sarukamo oina Deputy Conservator of Forest Technopol Forest Division na paikhalakpa Thausil gi makhada Human Animal Coexistence haiba hiramda quiz competition ama ngasi Eklavia Model Residential School EMRS Moreda pangthokre Quiz competition asi maru oina miyoiba ekhoina hingbada lamlaki cha sa uchek amadi mahausa da akaiba pidana pohotna batangai fade haibasi mahiroi kunaida khanghanabagi pandamda pangthokpani haire Quiz competition asi da Technopol district tongan tongan ba mahiloshan kayadigi lakhiba mahiroi suna saruk yaki tharamga mari leinana divisional forest officer na mahausa gi khalngak na thamna pohotna bada mahiroi kunai amadi miyamna apun mathaudang lominarasi haina phil tawki Laibak asigi mafam pumbada October gi tang ani dagi Nepal fauba chayol ama chupna pachathagadawriba Humputara Mathai Suba Wildlife Week lisingani kunmanga gi sarukamo oina ngasi ayuk Thoubal Forest Range na sinduna school tamliba mahiroi singaluinana Punal Maringda trekking chatuna Human Animal Coexistence ki thoram pangthokre Guided Bird Watching Trail Walk haiba hiramda Divisional Forest Office Thoubal ki DFO Dr. L. Jisili ki meeting makhada Range Forest Officer Thoubal Dinesh Chandra Salam na luchingdana Whitehall Protected Forest ki area amasu oriba Punal Maring da chatkiba trekking aduda Wildlife Explorer ki members sing amadi staff sing su saruk yaki ngasi ki khongchera duga mari leinana Range Officer Dinesh Chandra Salam amadi Wildlife Explorer ki members singna mahiroi singda lamlaki sa amadi Uchek Singi Maramda Sugaina Takpi Kibagaloinana Miram Degi Piratliba Uchek Sing Bu Hatpi Roisi Makoi Bungakpi Senbiduna Loinasi Haibana Chingba Wafam Sing Thamki Ngasi DFO Chandal na Sinduna Yangen Ching amadi Kangbung Reserve Forest ki manakta leiriba Kaching District ki Serau Khulda Mera Paipi Singh Mahiroi Singh Singtam Police Outpost ki OC amadi staff Singh Nipu Taruk Subasam Rifles ki Officer Singh amadi Jawan Singaloinana Forest ki staff Singh na Humputara Mathai Suba Wildlife Week pangthokre Tharamasiga mari leinana Chapki Turelgi Torbanda Miyamna Ujara Chahumrom Suthaki Tharamga mari leinana Dr. N. Munal Meitei DFO Chandal na haikibada Aikoina Manipur gi leimaidagi sa uchek sing buta sing na maipuna na kansi hairabadi Maira paibi ima singi mateng changi lamdam asigi aruba thabak thorum kayada ima sing na yausilaklabadi soidana mai pakani maramasina ngasi serau da pangthokliba wildlife week ta maira paibi ima sing na saruk yariba ashimakna thoramasi khara makhaidi mai paklagani thajai loinana Manipur gi atai mafam sing da su sa uchek sing bukan bada lam gi maira paibi sing amadi civil society sing na saruk yabiu amadi forest department pu mateng pangbiu haina Dr. N. Munal na media gi thumda pil tawki Dr. N. Munal na makhata na haikibada Manipur da lemhauri ba sa uchek sing asi bu soidna kansi hairabadi Chingi saruk na chada marfutara oiba aduga apun ba misingi chada ni futaruk oiripa Chingi ichilinau singna achawa thaudang lofam thoi thengleba su thengna akan ba firep ama lohodrabadi ngasi lamdam asida lemhauri ba sa uche khara sisu matam khara gi matungdadi loina mutkiduna phaklang da thetpa photo natana tungi mirol na uba fangkidaba su yai maramasina Humputara Mathai Suba Wildlife Week asigi roinana aikoi mipum khuding na saruk yaduna lamlaki sawchek sing asibu kan minasi haina miyam da pil tawki Indian Red Cross Society IRCS Manipur State Branch na sinduna handak ta thokiba isingi chaw sing da soklaba miyam gi mateng pangbada achoba thaudang lawkiba Indian Red Cross Society gi Manipur State Branch amadi District Branch ki Volunteer Sing Taram Nokpagi Thoram State Branch asigi MJ Avenue the Labor Office ta ngasi pangthokre
Tharam aduda IRCS Manipur State Branch Imphal East District ki President Soiribi Imphal East District ki DC Dr. Nibedita Lairen Lakpam Manipur State Branch ki Vice President Dr. R.K. Nimai Chairman Narendra Ningomba Former Chairman Dr. Yangle Mohenna athoiba mithung lensing oina saruk yaki Tharam aduda DC Dr. Nibedita Lairen Lakpam na phongdokhibada Manipur da thokliba irang amadi disaster singda Indian Red Cross Society na lawriba thodang yamna chawi loinana awaba taraba miyamda amadi lenga ki machinery singda mateng pangdunakta lakli Red Cross Society ki volunteerism spirit malem gi oina su phidam ningai ne hairiba volunteerism spirit asi miyamda awareness piragadi volunteerism asi hena kankhalakpada achobu mateng oigani thajai haiki Vice President Dr. R.K. Nimai na phongdokhibada Indian Red Cross Society Manipur State Branch na Manipur da thokliba disaster kayada awaba mayok naraba miyam gi mateng pangduna lagliba asti khangbiduna mamangi MP Dr. R.K. Ranjan amadi hauziki MP Dr. Bimol Akoizam anina ambulance sing mateng pangbiba ashina miyam gi mateng pangba henengam halli Masigi mathakta Dr. Bimol na boat ani mateng pirakpa ashina isingi chawdasu Hen awaba taraba singda mateng fanghanba ngamli motorama supibirakani thajai adubo volunteer haibasi punsi chuppa volunteer oina thabak tawba ngamloidabana mahut sinna ba anaba volunteer sing samgat pamadi training piba Red Cross ki fundamental principles sing khanghanba amadi ngakna miyam gi mateng pangna bahotna si haiki IG officers in when before the government ki institution respond to bangam jingaida. I am very happy and I want to thank Santi Gomada Indian Red Cross Society Imphal East District Branch na hana respond to bibado. It was very helpful and I'm very thankful to Indian Red Cross Society for that. Not only blood donation na ambulance service provide to bibase like enough ambulance service like the state government Imphal East ki only we have only 2-3 running aduso. So sigumba matamda flood kumba any natural calamity mathola matamda we do not have enough manpower su leijade aduga then like it's such a huge relief to the government that Indian Red Cross Society na ambulance service sama provide to we base it's such a huge relief to the government affected person da support pibagi kudong chabasi lera ani haibagi confidence to yam fatana lejare sidai sida akhoi volunteers in training to wa akhoi fundamental principle hai tare akhoi safety first koi risk log da ba sima de pene follow to ta ba kai no da akhoi volunteer ama casualty ma thong ma tam da akhoi whole movement se yam na so setback ama la ta do me na volunteers in the contribution that is a organization run by the volunteers. We service pretty much a volunteer to the volunteers and overseas low the volunteer is the Besafam Gonate, Matamao Pony. Me and my lifetime volunteer for you Yarway. I don't know, volunteers some rotation on Anova. I don't know, Handaki to work on today. Many young volunteers for the youth may always say, with the Tamdan of noise of a haitare. Wabugai Higher Secondary School gi Inkumja Lisingamaga Chamapal, Humputara Tarug alumni na Sinduna, World Teachers Day Lisangani Kudmangagi Thoram Kamari Lenana, Mari Raksuba Sentakpa Singh, Ningsing Thoram Ngase, Wabugai Higher Secondary School gi Recreation Holda Pangthokre, Thoram Kamari Lenana, Wabugai Higher Secondary School gi Campus Tileba, Lamzing Maira Paibi Singhi, Ningsing Pungda Madi, Lekidraba Oja Singh Amadi alumni gi Mioy Singhi Photoda, Ngasigi Tharamadu the Sarugya Kibasing na Leka to Naikai Kumnabot Kibagaluinana, Minute Ani, 2 minutes left to Nawabasu Fongdoki, Tharamadu da Kalching Higher Secondary School gi retired principal, Elangbam Surchan, DMU Amadi MTU gi Vice Chancellor, Professor W. Chan Babu. Manipur University ki Hanagi Humanities ki Dean Oiramba Professor Moirangthem Mani Ahumna Matang Sitna atiba mitung singoina Sharuk Yaki. DMU Amadi MTU gi Vice Chancellor Oiriba Professor Wahingbam Chan Babuna Tharamadu Dahai Kibada Wabagai Higher Secondary School Lising Amaga Chamapal Humputara Manga alumni na Sinduna
Ojaga Mahiroi Singalay Bamari the meeting Tamdina Pangtok Libasin Takpa Singing Sing Tharam Ama Pangtok Pasi. Hawjik Ladiba, Manipuri Society Asida Achoba Sapu Amapurakane, Mahana Makatara Duna Haikibada, Hauzuki Matamda, Oja Sing Inimit Asi Tongan Bamakal, Kumhai Amu in a Jataba School, College Amade, University Kayada Ubafangi, Ojagi Nimit Pangtok Pagi, Aseng Bawahantok Oina Pangtok Padi, Yam Selectra Bamali, Maramasina, Aikoy Pum na Magna Hot na Duna, Oja Amadi Mahiroi Aniki Mari Asi, Hena Fagat na Buhat na Minasi, Haina Makataki. Teachers Day si Prabhuji Tonga namakan ki celebration amaronda sathabasi University amata amasung college kuting makta koina uba pangi Teachers Day ki significant oba component di khakta oba atai na normal entertainment amamada focus top ki oi adu hauji ki matam ni laiba teacher students relationship and 1985 hawada akoina ugiba teacher students relationship sita ang khenaba mayam ui matawda laiba akoi teacher students relationship siti yang sachi na akoi bonding se bazaga sa bonding se yam hena laibra hena khal bazaga amada akoi satra amasung satri singena piriba thazaba adagi respect emotional dependence asimaya si am hena wang matam ki value system si jana ara adu ki value system jo ji matam da law and mo degree ta ki ba hauji matam da di university da su college da su sa da si beren da da waza ma tak ta ma to ta thaina ra ga su waza sa da tare ko respect am ta ut ta sa da ni machine chena dominant ta usla ba Hiram Kayada awat panathalaba Haurebi Makhalikai High Madrasa gi bands desk amade whiteboard pipirakpagi damakta Manipur lenga ki education SK director bu ahalon anganglon United Club Haurebi Makhalikai ki maikai degi thagat bafong dorakli Haurebi Makhalikai High Madrasa da ngasi pangthokpa pawmising unaba amada ahalon anganglon United Club Haurebi Makhalikai gi advisor amana fongdorakpada School asi matam kayagi mamangdagi awat patana thanduna laglibane classroom masing suna leitabagi awaba nong yubagi awaba desk bench leitabagi awaba kaya mayok naduna lagli awat pasing asi mention binaba Manipur lenga ki mari lenaba singda kayarak haizaraba su thabak oina ontok pirakhide bench desk amadi whiteboard watpagi awaba si koknabagi damakta club ki advisor amadi school gi headmaster Muhammad Wahajuddin ga khanaraba matung headmaster na department asigi su director da haijarubaga mahiroi singi khanbiduna pibirakpa thamoi shengna thagat pa fongdok cheri haiki loina na mamang da su school asi nong yuramba tin amadi classroom masing sudabana maram oiduna partition tauba masugumba khana nainariba mayam asi punna laikai sigi club ke advisor sing amadi headmaster ga mamang da khana khiba kya laikre makhata ba awat pasing director na mention birakani haibagi chetna thajai loina na haurebi makha laikai high madrasa gi hauji lairiba classroom masing sudabana awaba kharadi adum mayoknari mamang da class 3 to 10 leramani adu haujikti 2019 da government gi thokiba order amagi matungina class 1 to 10 Punshin mana maram oiraga school sigi oja sing amadi chhatra singda awaba mayoknari awaba mayamasi director na kokhan bibai damak namkhai leitana thagat chari loina na school sigi award pasing makha tarakpada school sigi union amadi ahlaman leiriba laikai gi committee club sing loina na headmaster na chingba director da khoi award pasing asi amuk demand torokpada director gi maikai dagi award pasing asi mention birakani haibagi chetna thajabadu su thamjari Lilong United Club LUC amadi Assam Rifles ka khutsam naduna nongmagi oiba lem nalayang bagi camp amangasi usoi pokpida leiba Lilong Haurebi College ki ground da pangthokre general medicine orthopedician gynecologist dental surgeon pediatrician MD medicine general physician na chingba kayagi specialist Dr. Kayana Sarug yaduna pangthokhiba lem nalayang bagi camp aduga mari leinana
Warol Paumisung de Piraduna LUC gi convener Sajad Buyamayum na hai LUC na safong lakpadagi masamu faba tinjang kaizang daba nadiyek daba lu nan bukunay ama sem na bagi pandam na jangsilak liba Clean Lilong Mission ke sarukam oina lem na laing bagi kemasi pangthok pani Lilong Haurebi Mayay Lekay ubak thong makha Tairen makong na jingba mafam sing dasu lem na laing bagi kemsing pangthok re Kemasida mapanlamdagi lakpa specialist Dr. Singh Kayana analaying chetheri loinana mathau taba hidak langtak singsu lem na fanghalli LUC na jangsilak liba mission gi manung channa kunay sigi damakta makata nasu miyam gi kudong chana ba lete na jangsilaki gani haiki panbayay miyoy missing ama henbana ngasigi lem na laing bagi kamadu gi kudong chabal loki तोन तोन बे एक्टिविटी क्या तौखरबा मदुदा कोई तिंजंग गाइजंग दबा कोई नादे एक तबा लुनानबा मदुगी तंकक अमोइना कोई फ्री मेडिकल कैम्प की खोंजंग अमसो कोई तंकक क्या थोने कोई संगसि लखरे से खुदा मोइना कोई असम राइफल्स का पुल कांदा लिलोंग हरिबे मै लेकाय दा ममांग थक कोई मेडिकल कैम्प कोई पंथोखरे अदुगा लिलोंगी सि उबाक थोम मखादा अदगी ताइरेन मखोंगदा तोन तोन बा कोई डॉक्टर स्पेशलिस्ट क्या कौरकांदा कोई कसिन कोया सिन बथुंगना कोई संगसि लखलिबने हाइतारे कोई फ्री मेडिकल कैम्प असे ngasi ngasi makso कोई लिलोंग हरिबे कॉलेज की ग्राउंड मफम अखोई मैम की खुदोंग चाब खर यंगकान अखोई खुदोंग चानबगीदमक्ता अखोई फ्री ट्रीटमेंट फ्री मेडिकल कैम्प असे अखोई लिलोंग असम राइफल्स मरुएना मोइगा कोऑर्डिनेट तौरकांदा लिलोंग यूनाइटेड क्लब ना इनिशिएट तौरकांदा हाइबा अखोई फ्री मेडिकल कैम्प असे अखोई जंक्शन मने मसिदैसिदा मरुएना अखोई डॉक्टर स्पेशलिस्ट का मपालमदगी लेंबिराकांदा अना लेंग का अखोई हुजिक चथरी सिदैसिदा अखोई फ्री दा हिदाक लंगदकना चिंगबसु अखोई प्रोवाइड तौनबा अखोई सेम सारगा लेरे Thasiki tang ahum da phone ki ba pauche sing da Bisnupur district ki oina ing kumjai lising ani kulmari da Kanglup ki irang namaram oiduna low palhau da basingi compensation gi online da application thazin ki basingi Bisnupur district ki oina amuk hana online da tharak u hairi basi Bisnupur gi dishi na thokpo order ga ona na phone le DC Bisnupur na thoki ba notification gi matung innadi online da thagalak ki ba application sing da masa masa gi pata number area natraga mari leinaba document sing da asoiba leibadagi reject tawkraba longmi sing adu khaktamak nauna amuk hana online gi kuthang da thasigi tang tara manga fawbagi manung da thazin gadabani haina moirang kendra longmi sinmi amasung nupilup ki maikai dagi longmi sing da khanghalakli loinana rejected kraba longmi sing gi maming matha sing adu longmi sing da khanghan birak na basu mari leinaba department gi pukning chingsilakli Chahi asigi haukiba September thagi tang kunmanga da Imphal East ki Haingang Mayay Lekay da leiba yum ama gas leak oirakpadagi thokiba maihau langpoki laibakti ba thodokta maina tumna jakraba yum adugi yumbu Chingakam Joy Kumar da Manipur Relief Association MRA gi member singna sel gi oiba mateng pangkre Tengbang Khongchut adu da saruk yakiba MRA gi president TH Surchan amadi association asigi executive member singna association asina ngamjaba sel khara khudsinabaga loinana imung manungi awabada saruk yaki Police MR amadi IRB singi oiba State Forces Club Kangabok ki member singna sinduna Kangabok village ki commercial hub amo oiriba Kangabok lamlong kaithelda lamtu sengbagi tabak chathakre lamtu sit sengbagi tharamadu da amot paseng duktuna luna na leina ba amadi phatahawdi mafam chana loishina ba dukan mapu sing amadi kaithel family bamiyam da awareness pibagi tharam amasu pangthoki loinana lambi gi pothole leiramba singsu nung haizinduna mensinbagi tabak su chathaki Hojek ay nga sagi pau amuk lobirasi. ICAR Lafalpat ki Agro Meteorological Field Unit AMFU dagi pirakpa ay nga sagi report amaki matung inna ngasi Manipur da khwaidagi sabagi chang asi Celsius degree kontra oiki khwaidagi ingbagi chang na Celsius degree kun oiki nung sitayaw ba ising manalgi chang na ayukta sada marfutara mga amade nung tildina chada humputara nipal oiki ngasi chukiba nung zugi chang na millimeter funni Hause garoy bada maruba pau amukahana pizari
Handaki Delhi ki khongjit asida center ki luchingba singna makhoi gi unabagi appointment piraktaba taragadi BJP ki MLA amu oina leirubagi kari kanagani aikoi pham thadokpa tabani haina MLA TI Syam Kumar na phongdokre. Tasigi anida makana madilay khan pokpigalona ba mafam amada kamginlan jongloi kauba myoy ama arambai tengol gi myoy sungna phuki haina Phuki Students Organization na marau sikhi badi yumfam yaudaba aran bawafam ni haina arambai tengol na sengdorakli. Amadi humputara mathoi suba wildlife wiki thawrang ngasi sumakhata na tongan-tongan the district singda paksan na pangthokna kre. Pungjasi Fabugina Sandok Chaba ISCOM News Matanga Sida Lojere Makata Papawgidamak ISCOM News Bu Meeting Taduna Lebiyo.